अहानबदा मरोइबा पाउसिंग पिजरे 10 अमसुंग 11 IRB battalion asi highway protection तौनबगे लिंखतखिबा battalion सिंगने हाइना CMN बिरेन सिंगने फोंदोखरे हयेंगिदमक मालेमदा लेरिबा मैतेगी अपुनबा फिरेब हाइबा थीमदा WMC गे मंगा सुबा प्लीनरी सेशन दा वारेब कया लाउथुखरे JSC na December की तांग 23 के नुमिदांग वायरम पुंग तरुक तगे तांग 19 के नुमिदांग वायरम पुंग तरुक फाउबा मणिपुर बन लाउथुखरे MHA na FMR लाउथुखरबा मतुंग अनोबा प्रोटोकॉल सेमदुना नाकन अनिमक्ता किलोमीटर 10 एरिया सिंगदा चथोक चसिन तौबगे अयाबा पीखरे Merry Christmas का मरी लेना मणिपुरी स्टूडेंट्स फेडरेशन MSF ना लोक की थाकता याइफा पाउजल पिरकले अमदी खन्ना चैनबगा मरी लेना पुलिस ना मियोय अनि फारे सिक्योरिटी फोर्स ना पाक सना सर्च ऑपरेशन सिंग चथकरे खुरुमजरे ममी टीवी ने संदोकचबा मणिपुरी प्राइम टाइम न्यूज मीटिंग ताविरम निबसिंगबो तराम नोकचरे हौजिक मियाम दा पाउ संदोक न पिजरे आसाम की पुलिस ट्रेनिंग एकेडमी सिंगदगी नौना पास आउट तोरखरबा 10 अमसुंग 11 सुबा इंडियन रिजर्व बटालियन सिंग असे अपुनबा पर्सनल लिसिंग अमगा चमापन निफु तरुक असे हौजिकी ओइना टेम्पररी बराक त लेरबसो बटालियन अनि असे मपुंग ओइना हाईवे प्रोटेक्शन तौनबगे लिंखतखिबा बटालियन सिंग हाइना चीफ मिनिस्टर नोंथोमम बिरेन सिंह ने फोंदोखरे वाफम मसिंग असि चीफ मिनिस्टर बिरेना वारी पांगैद सागलिबा फायरिंग रेंज अमदे टेम्पोररी बराक सिंग सागलिब सिंग असिगे यंगसिन खोंगचता फोंदोखिबने महागना मखा तारदुना हाई स्टेट गवर्नमेंट असिना स्टेट असिगे लॉ एनफोर्समेंट सिंगे मपांगल कनखद हंदुना हौजिक स्टेट असिदा थेंगनरिबा लॉ एंड ऑर्डर गे प्रॉब्लम सिंग थेंगननबा सेम सारी हाइके महागना हाई नौना पास आउट तोरखरबा IRB पर्सनल सिंग असिगे मनुंगदा पर्सनल चनिपानदगी लिसिंग मुक्ते हौजिक स्टेट असिदा लॉ एंड ऑर्डर द सिजनरीबा रैपिड रेस्पॉन्स टीम ना टेम्पोररी बराक असिदा स्पेशल कमांडो गे ट्रेनिंग पीबा होरगनी हाइके चीफ मिनिस्टर ना नौना IRB दा रिक्रूट तौरबा ममा मपा अमदी इमुंग मनुंग सिंगना राजनीति की खुदोंग चाबा लौदुना ट्रांसफर तौनबा वानोम तौबगी थबक तौबीगनु हाइरे रिक्रूट तौरबा IRB पर्सनल सिंग असे मथौ निंथिना गवर्नमेंट सेमनिबा पॉलिसी असिगी मखादा मथौ पांगथोक हनबदा अचौबा थौदांग लौबियो हाइके महाकना मखादा ना हाइखिबदा हौजिक स्टेट असिदा थोकलिबा मोबाइल सिंग असे थिंगनबा गवर्नमेंट असिना मतिक चाबा इक्विपमेंट सिंग मरु ओइना हेलमेट सिंग लोइसिनबा हौरे ऑफिसर सिंगे क्राउड कंट्रोल तौनबा होनबदा थ्रेट अमदी अटैक तौनबा होनरकपा सिंग असे कंडेम तवे थवोंग सिंग असिना ऑफिशियल सिंगे मोरेन हंथाले हाइके ngasi yangsin khongsat aduna works minister govindas konthojam minister L Susindro Meetei chief secretary Dr Vinit Jose DC Imphal East Khumanthem Daina Devi amade atai makok thongba official sing kya su saruyake 10 11 IRB से लोर मतलब है तो खुद को प्रोसेस पूरा लोर का मोई ट्रेनिंग लोर लाए मणिपुर की हुजी देवा सिचुएशन जिने मोई सी पोस्टिंग सी मसेट टी करके दी लसाई की आदि की लायो याम विद स्पिरिट एंड डिसिप्लिन अतई मयाम हाने की लेबा सी मोई फते हबनते लोइना मिक्स अप तौर कांदा मोई दा सोइरकद्रा हाइब वखल करे खुद लेबदगी सी से कोइना खुदक मोई लेबन नंग सेंपर है मसीदा कोई नोजी प्लान तौर लाइबा 1946 तो गिमनुंगा 1000 मुक्ति स्पेशल कमांडो हा ओम मरी गुम्बा मगी ट्रेनिंग तोंगाना सिदा पिधा लगा मदुगे स्पेशल टीम मोने एनी इवेंचुअलिटी द मिट तो गोयाना नंगे 1000 गुम्बा मखंतो ग थमनी अदुगा अतई पुलिस स्टेशन सिंग दे हुजी लेरिबा एनो सिंग से कोई पर्सनल सिंग से मोइसो मो कोई मोहन मोइसे था मनी की रिफ्रेशर कोर्स गुम्बा मा तहन मथौ ताई नि मसा लुम्बा मेडिकल चेकअप तो मसा की लाइना लेबो फोटो के दो ना मयाम कोई चेक दो अदर का पुलिस सी बैकबोन ऑफ द सोसाइटी नि बैकबोन ऑफ द स्टेट नि गवर्नमेंट की द पुलिस ने डिमोरलाइज और मतलब द लॉ इन कोई डिफरेंट हो अदर पुलिसिंग की मोरल से पुशअप तो कुछ याद होगा अदना पुलिस स्टेशन सिंग द की साम चनी लोको लगा यांखै लोको कोई हाउ टू फेस द क्राउड मॉब मणिपुर मॉब जस्टिस याम कन्ने सकन रे अदर मॉब कंट्रोल तो बुझे हान इसम समना कोई यूनिफॉर्म हम से लगा इसम समना चाहिए पागल
टी इन पारगा तोरमबनी हुजि मदु तोहलो फुल इक्विप पिरकांदा फुल लोइना तोहन मतार लाइरिबो सिचुएशन नि मदु इन मिट तोनो बोल पादा अदुगुंबगी फुल इक्विपमेंट अखोय लेननबा अखोय सिनलांग लोइरे अदुगा जरागी बेरियल अखोय मॉक कंट्रोल पुलिसिंग द अखोय पिरनि मरमदि रैली चटपदगी रैली मनतगी नोय कैप्शन बिरकपा गाउरी की नुंग कैप्शन बिरकपा सो मेनी थिंग्स याम वाइल्ड वेर पाइतारे पब्लिक केनो से खुगी खरा अदुना वाइल्ड वेर पुसिंग दुदि कमाई थेंगनगदगी अदुगी अखोय मदुगी सबसाबो खरा लपले देन 11 आयर बिसि लोर मतु हाइदो खोतो को प्रोसेस पुरोय लोरगा मोय ट्रेनिंग लोर World Meetei Council WMC na Manipur da hauzik oiriba tangdu leitadraba socio political gi phibam asida council asina Meitei yelhau phurup amade political boundaries sing ngakchanana ba constitution piriba ngaklo ase kaidana thamnaba gi pandam amade lamdam asida yelhau ngaidege khundami naraklaba yelhau phurup sing nungsi chana naiminaba gi tamak pangthokiba manga suba plenary session da amato oina warip kaya laukhre Warep sing adugi manungda Manipur da hauzik thokliba irang ase Government of India da khudaki oiba intervention pinanaba haizabaga loinana Manipur gi territorial amasung administrative integrity ase kaihandana thamnaba haizaba irang asiga iroinana aina yadaba khulai paiba kuki minitenna sathiba mihat mipung chathakiba sing asige Chathakiba sing asiga taunariba suspension of operation so agreement khudakta handok hanba amade irang asina maram oiraga relief camp sing da leriba miyoi sing makhoi makhoi gi mayum sing da tekta kaidana hanjin hanaba lengak na sinbiba haiba warep sing yaure bakha taba warep ta state population commission semduna 1951 da base year oiduna Manipur da national registered citizen NRC chana hanba NRC chana handriba fawba Manipur da delimitation tauba yahandaba scheduled tribe demand committee na taliba Meitei Meetei bu scheduled tribe demand list tananabage khongthang asida WMC na sagatpa made state amasung central lengakta irang asida Meitei singi khulngak liba khulngak pu singbo anoba Meitei regiment semduna security force oina loksinduna national integrity ngak sinanaba thambio hainasu warep lauke Plenary session aduna makhatana state amasung central lengakna Meitei Meetei gi senglaba laifamlen sing maru aina thangjing khubamlen kobru khubamlen wangpuren wangbren khubamlen khumujam lamjau khundong lairembina chingba khubam sing ase ngak senba sina council asina condemn tobga lenena Bharat Nyaya Sahitya BNS ke section 298 299 amasung 300 ke makhage Laigi khubam sing ase thugaibada chenaba sing faduna cherak pigadabane maramdi thawong sing ase Manipur ancient and historical monuments na archaeological sites and remains act 1976 and section 3 of places of worship act 1960 khongkaung labane haire Salung famgi thokdokta laikhidraba Laisram Priyam Singh Elias Prem gi asiba hakchang senariba police personnel sing terminate torba matungda lawba loinana chaliba tha asigi tang 19 ke numidang wairam pung 3 tege tang 19 ki numidang wairam pung 3 fawba Manipur pumba total sadam toba haina JSC na lepnakre Joint Action Committee Against the Killing and Arrest of 6 Innocent Village Volunteers na December ki tang 15 ki nungthil ki pung ama taba matamda Amurazam Laikai Community Hall da pangthokiba JSC gi executive meeting na warep ani lauke warep sing atude haukiba December ki tang 13 da Salungpham gi thokdokta laikhidraba Laisram Priyam Singh Elias Prem gi asi bahakchang chenariba police personnel sing terminate torba matungda lawba loinana chaliba tha asigi tang 19 ke numidang wairam pung 3 tege tang 19 ki numidang wairam pung 3 fawba Manipur pumba total sadam tawba haina lepnake Adubu total sadam aduda essential service singde komthokane warep amana fakhiba khungak pataruk condition amata yaudana thadurak taba tarbade total sadam matum sangtokpa haina lepnaki haire
Ministry of Home Affairs Government of India na tha kharagi mamangda India amasung Myanmar lebak ka lainaramba Free Movement Regime FMR haibade lebak anigi miyoi singna border dagi kilometer 13 fawgi manungda chathok chasin tawba ya halamba aduge athingba thamkraba matungda MHA na amuk na hongnana anoba protocol ama semduna Myanmar amasung India gi citizen singna Indo Myanmar border dagi kilometer 13 nakal animakta chathok chasin tawba yabage khudong chabal henkhre hare Government gi senior official amada The Hindu Paucheda Fongdorakhibagi matung ina MHA na FMR lauthokre haina lauthokrabaso India amasung Myanmar lebak anigi bilateral agreement ase Ministry of External Affairs MEA involved tawba maramna MEA na FMR gi matangda kariguma notification amata thokiba laitri hare Chahi khudingi December ki tang kunmanga numit asida pangthoknarakliba Christmas kumhaiga mari lenena Manipur Students Federation MSF na lobki thakta yaifa paujal pirakde Iramdam masigi mipum khudimak amato oibagi wakhalonda nungsi sanaba oiduna leiba oiresano kumai asina lakpada Manipur gi yalho furupke ireicha singi mafamda nungka yaifa ba ing tapalebak mara chetpa amade puna leiminaba oiresano hairakle Apunbagi saktam punna ngakminana bangamba purakpo oiresano haina miyamda thamjare Lord Jesus ke athoiba paujel de malem asida ing tapna nusi chanana himminaba haiba sine ngasigi taibang malem asida nusinaba punna himminaba ngamlaktabadagi amaga khatnari saunari amade umkhatnare masa masagi furup chakhalaga loire khanaduna apunbagi saktamda marai chaitharaknaba kanna hotnare haukiba chahe lisingani kulumdoidagi leptana tholakliba hana sunabagi thodok asina imung manung kaya kaina hale miyoi kaya isagi iramdamda lanjena hale amasung awa maisalang hale Lord Jesus ke ngakpi haiba thamoi amade nungsiba ngambagi thauna cheladuna lamdam masida leiriba yelhau furup khudingmakpu ireicha singna amana amada ngakthok ngaksing taunaduna tangdu laitana punna himinaba phibamda laklasano MSF na lamdam masida awa ana leitaba singda isagi ifurupna yaifare haibagi wakhalon thadoknaduna aponbagi saktam ngakminaduna amato oibagi wakhalonda hingminaresi haina miyamda thamlagle Haukiba nomaizing numit ke numidang wairam pung taret rom tarakpada Thangal Bazar da leba Sangai Continental Gully Khalsa Medicos ki mamangda khana chenabagi thodokta chenaba miyoi ani police na fawangam kre haire Police na faraba miyoi sing adudi Uripok khaidem laikai mutum mangal Meetei chahi kun mapan amasung Bukhrambam nompo nganba chahi kun taruk ni haire Thodok asiga mari lenena police na fongdorakpada Uripok khaidem laikai mutum mangal Meetei chahi kun mapan amasung Bukhrambam nompo nganba chahi kun taruk ani ase haukiba nomaizing numit ke numidang pung taret lom tarakpada Thangal Bazar da leba Sangai Continental Gully Khalsa Medicos ke mamangda nupi ani yauna punna miyoi mari furambage police na FIR case ama register tawduna thodok asigi matangda investigation chathaba matamda makhoi ani asi fawangam khibani hare Amaromda Manipur gi ching amasung tampaki mafamsingda security force na area domination amade thiba homagi thabak leptuna chathare Manipur Police Control Room na thadorapa cherol amagi matung ina National Highway 37 Imphal Jiribam lambe amade National Highway 2 Imphal Dimapur lambida lamdam masige tangai fadana nongmada changtraba yadraba poche puba gare chamaga kun manga amade chahumga tara hundoi hairiba lambi asida apanba yaudana pusilakre Makhatana poche pusilakpada khudong thiningai oiba mafam singda security force na akanba saksin thorang lokhatke Manipur ki district pumnamakta pamdaba thodok sing thoktanabagidamag ching amasung tampaki mafam singda punna checkpoint chamaga sumna nipan hangdoktuna achat ong sing check tawgi thabak chathari hare miyamna tonga sandoktanaba amadi semjin sajinba video singda thajabidinaba cherol asina makhataragle
Imphal East amasung Kangpokpi District kalona badaleba Sinam Kom Khulomdagi Khulai Paiba Kuki militant singna ngarang ayok manak nakpadaleba Meetei Khultamna nomai kapsilaktuna attack chatharakre Kuki militant singna chatharekiba attack aduda khulngakpa village volunteer singna handuna nakal amnimakta akan mumongda khuthoknaki hare adubu thokdok aduda asok apandi yaukhide amade tungda mafam aduda henba security force sing jangsilaktuna makha taba operation sing chathaki hare Amaromda haukiba leibak pokpa numit ke numidang wairamda Kuki militant singna Imphal East District ke Thamna Pokpi amasung Uyok Chingsangda Meetei Khulomda nongmai amade bomb kapsinduna attack chatharakpada security force singna handuna nakal animakta akan mamongda khuthoknaki amade thokdok aduda asok apandi yaukhide hare Phana haiba amadi experience leiba ozana larik tambirabasu satrana maromda mohana jaba haibadi quality asi yaudrabadi kari amata kanaba fangloi haina ngase thanga kendragi MLA thongam Robindrona satra singbu maromda mohana jabage quality chenana ba puning thogatkre wafam masing asi MLA sige senthang makhada class 9 amadi class 10 gi thamari chupna chathagadaba free coaching class ama thanga higher secondary school da hongdopagi thoramda phongdokibane Together we will build a bright future for Thanga AC students Saiba Pandamda, Haudokiba free coaching asige matangda, MLA Robindrona, Satra Singbo Pukning Thawatke. Lamdam Masida Hausik Uriba Tangduleta the Basina, Satra Singi academic atmosphere that Sokalakliba Mayam Masigi Yanglaga, Kaziktam Oirabasu Safagadra Haiduna, free coaching ase Haudopani Haike. Mahangna Makata Raduna Hai, coaching ase Chehitara Manga Hena, Larik Takpi Tambibagi, experience later about Ozasina, Takpi Tambigo Ribane. Mioiba amagi punsi ase hingbada yamna loi adubu isada thabak suningdabagi hul yaurabade hingba ase yamna lai maram masina satra singbu work culture gi matang daso MLA asina wafam kaya thamke अपोइना ओजा कुन लेप या कुथा लेप या अदु नखो तबि तमि तो या अदु क्वाइदगी सि मयाम से माचिता क्वाइदगी मु इंपोर्टेंट ओलिबदी सेल्फ एफोर्ट हाइबसी इसा न होना जबाइ ओजा चामरता असु ट्यूशन सेंटर्स आइना मंगा तरा चलबसु इसा गे होना जब सेल्फ एफोर्ट हाइबसी याउद्रदी कोइ माइ पाकसे 100% पाकम लाइफ इज सो हार्ड एंड टफ but it becomes so easy and simple if you really work hard at your job. Punsi se yamna ingbu su wai yamna tap oya adu yamna like ko ke hai ba to ke hai ta di work hard to se thabak su bu na kan ba ba ka ta thabak su bu no yam kan la ba punsi se ingbu yam ngai ga ni yamna lai ga not di every step you will find thorns ko ka ku ni gi akoi tingang ting na ga ni लाइक हाइब एजुकेशन हाइब से सीननी लेकाई समाज अमगी अवाना उनम को कोन मंगम मेडिसिन से एजुकेशन हाइ से अपोइना ओजा कुन लेप या कुथा लेप या अदु नखो तबि तमि तो या अदु क्वाइदगी सि मयाम से मच Miyamda matamatamgi achumba asengba pause phanganana bohanariba paumigi sinphamda thabak toriba Sangai Express ke Bisnupur District Correspondent Konjengbam Pabitrana thasigi kunmarigi ayuk pung 12 tarakpa matamda Nambol Police Station ki manungda leiba Tidim Road ki oinamda laibak thiba lambigi thodokta Soktuna lairiba asida All Manipur District Working Journalists Union ge maikaidagi ngase angamba selgi mating pangkre Soktuna lairiba Sangai Express ke Bisnupur Paumi ke Pavitra ge Moirangda laiba yumda mateng pangba duda Union asigi Vice President Dr. Huidrom Raman Secretary Kisan Kumar Ohong Sangbam Executive Committee Member Oinam Rosen amade Meitei Thomi Singso Saruyake Abdog Jogi members singna ngasi chatuna union gi chatnabigi matung ina union gi members amana ana ayek yawba amade asok apan yorokpa matamda union gi maikaidagi mateng pangduna lakpagi manung chana ngasi so mateng adu pangbane panbayai labi gi khudong thiba thodok aduda Sangai Express ke Bisnupur District Correspondent Konjengbam Pavitra amade Pongnafam gi Bisnupur District Correspondent LC Gopen makhoi anina ulauda pawloba chatpada oinamda thodok adu thokibane Maduda Pongnafamgi Paumi LC Gopendi Laibak Fabadagi Hena Sokhogdre Hare
All Manipur Newspaper and Electronic Media Employees Association Amnemyagi lakadoriba chahi lisingani kunmanga gi chahi gi calendar Bisnupur district ki manung chanba Karang Island ngasi phongkre Thoram maduda Amnemyagi advisor Laishom Chitrakumar President Haubizam Ibomcha Vice President Dr. Huidrom Roman First Council Secretary Ahong Sangbam Prafulo Second Council Secretary Laishom Ambari Third Council Secretary Gogo Maitram Amade Atai Thomi Singh Karang Apunwa Mara Paibiluki President Ningthauzam BEBITA Finance Secretary Ningthauzam Danapati Amade Atai Thomi Singhna Saruk Yaduna Karang Island Board House ta Pangthokpa Chamba Thoramda Ameniagi calendar adu phongke calendar phongbaga mari lenena Ningthauzam Danapatina phongdokhibada Amnemiagi member mayam laktuna calendar phongbiraba ase yamna nungai Karang ase nga phaba yaraktaba amade oiribe irang asina maram oiraga senthok lambi watlaba lamdam ama oire masi khangbiduna karang ase miyamda ningsingnaba honabibagidmak thagatle makhatana amnemia su hena chakhotpa ngamba oibiyo miyamna su karang chakhonaba honabada mateng pangbiyo haike Kanglai Lesa Falna, Aikoigi Kunailon Kauminasi Haina Mington Jaba Pauzel Thoram, December Gitang Kuntarutagi, January Gitang Tara Fauba, Pangtokadabagi Thoram Nasi, Yunam Palo da Haudopagi Thoram Pangtokre. Thoram Basida Atoiba Mitonin Oina, Angom Poretuan, Angom Ningtau, Utra Sanen Sana Konung, Thoram Mapo Oina Sana Mangang President Kanglai Lesa Fal, Akanaba Mitonin Oina, Nandaibam Sanatombe, Nandaibam Kaba, Naurebam Joy Mathangsina Athoiba Thoram Mapu Amadi Akhanaba Mithunin Oina Sarugyakhe Ngasigi Thoram Masida Kunailon gi matangda wangang loi Dr. Makhwan Mani Mongsaba Cultural Activist National Awardee Amadi Mutum Maniton General Secretary Ukalna Waron Thambikhe Numit Humni Oina Ahan Bage Yumnam Palauda Pangthok Jagane Masida Thangta Folk Song Folk Dance Punga Lairambagi Kanaba Yumbalon Fizet Laiteng Thaksika se Nat Kyo Eba Masana Sina Chingba se Takpi Tambiraba Amade Kanane Nabinagani Hare Ai imaneba ai ram nushibagi rawta ngasi ibungipa ipaipal imaibelsina ai nushibagi thakana na badabina ngasi ram sibukana badabini aduko aikoi ifunda leikoi ba ram se tamul ora babadunda aikoi se karam yube mo kai thanda ba masa thanda ba aikoi identity maksud adalah suruh ora daragati ngasi ibungipa ipaipal sina Ini bisa kandungan penjara di bawah pasir. Itu dia, berbeda. Itu dia masih sana. Masuk ke dalam mobil yang dan pasir mobil program. Mobilnya, lagi itu generasi sana. Itu dia, itu pasir. Mai sana, mai lama lejar dalam jalan kamu sana. Itu bisa sana. Kandungan bola dia sana. Ini mana? Ini yang dalam Economic and Resource Development Organization Kanglai Park Irdona Sinduna ngasi Press Club ta Village Volunteer Force BVF ta aluchar singyan thokre Thoram masigi mithunglen oina takhelambam Ramananda President VVF Manipur takhelambam Sana Joba President Irdo Kanglai Park Yumnam Okendro Mangang Advisor VVF Pawnam Labango Mangang Advisor Irdona Sarugyakhe Takhelambam Sana Jawana Phongdokhibada Irdo Haiba ase Manipur ge Seminon Fagananaba amadi Mipum Khudimagta Senthok Lambi Pinanabane Hai Kibaga Loinana Manipur Sarkar ge Mauda Leiriba Potato Farm asidage Lamdam Masil Leiriba Farmers Sing asibo Matam Matam gi oiba Sarkar na piba Khudong Chawa Sing asibo Phangalaga Hauzik Alu Tangkhalakpadagi Thokliba Awaba Sing ase Kohan Bangangane Hana Phongdorakle ꯑꯃꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯒ ꯑꯂꯨꯁꯤ ꯄꯨꯊꯣꯛꯑꯒꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯂꯨꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇꯔ 1,110 ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯐꯥꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯂꯨꯒꯤ ꯁꯤꯠ ꯑꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯒ ꯂꯩꯔꯒꯁꯨ ꯁ꯭ꯀꯤꯝꯁꯤꯡ ꯑꯗꯣ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ implementing ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛ ꯑꯗꯨꯕꯨ implement ꯇꯧꯕ ꯉꯝꯗꯅ ꯂꯩꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯣꯁꯤꯡ ꯑꯁꯦ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ PPP ꯃꯣꯗꯦꯜꯗ ꯑꯩꯈꯣꯏ ꯄꯥꯏꯈꯠꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯁꯨ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ Kha Sanjanbam Bisnupurda Laiba Kha Sanjanbam High School asida awatpa leiribasing amadi education system improve oinaba amadi classroom ki awatpa mahairuisingna lairik laisu tambada hena nungainaba mawongda semdokpada Assam Rifles ki Major Colonel Radhakrishnana commanding officer 33 Assam Rifles ki matangdagi nauna renovate toraga school ase sangabagi thoram ama pangthokre Hairiba thoram asida maru oina Kha Sanjanbam ki village chief MR Mr Biren Biren Meetei Y Basu Singh School Principal Amadi Oza Singh Mahirui Singh Amadi Hol Adugi Miyoi Singh Puna Miyoi Chaniga Yankhaimangana Punduna Pangthokiba Sangkabagi Thoram Aduda Colonel Radhakrishnana Haikibada Hauzik Anuba School Asida Chatnaba Yaba Model Singh Amadi Mahirui Singhna Nungaina Larik Tamnaba Anuba System Kaya Puraknabagi Wafam Singh Phongdoke Paugi Marathana Atenba Break Amatang Longminase IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai Hariba center asida mental health disorder amadi drug addiction gi treatment tawjari Adomgi Ichainau Singsu Mathau Tarabadi, Lingsinbirau, Adomgi the Motelizeri, Yapopa Rehabilitation and Child Care Center, Kwakatel Akamika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoi Part 4. Join us and feel the difference at Millennium School. Bisnu Naha Youth Federation Yaripok Wi-Fi Linkhalakibage, Chahi Yankai Mapung Farapage Golden Jubilee Marilena, Wi-Fi President Ananda Laisramna, Luchingduna, Club Asigi Thomisina, Ngasi, Deputy Commissioner Thawala Hantem Subas, IAS Ki Officer Chetuna, Lengan Fee Amaga, Appreciation Certificate Amaga Kudol Tamduna, Ikai Kumnabu Utkrave. DC Subas po ikai khumnaraduna Wi-Fi President Ananda Laisramna Phongdokibada DC Subas ase Meetei IS miyamgi marakta khwaidagi hena faba miyamgi yaifana bathabak kaya toriba atangba miyoi amane
Meetei khaktasu natana Manipur gi oina so atangbani haike Minister MLA khakta oina thagatpagi chanabi thadoktuna grassroots level da district level amade state level da development gi thabak honariba DC Thawal Hantem Subhas kumba misak singbaso thagatpa mathau tai haina so phongdoke DC Thawal Subhas na so baifagi wakhalon bo thagatpa phongdok aduna aikhoi puna thabak tawminabagi hainabi thamduna ai isagi haiba amadi political gi oiba wakhal thadok naduna laikai da chakhot thorang sing paikhat minarabade Thawal district natana Manipur gi oina punna chakhot minaba haibado oigane aikhoi amato oina amaga cooperation pinaraga thabak tawminabagi wafam sing phongdoke Wawagai da laiba luk tara taruki apunba apex body oriba Citizens Association for Rural Development card Wawagai ge kunipalak suba foundation day gi thoram Wawagai Yangbi ground da pangthokre thoram aduda card Wawagai ge general secretary Yangpokpam Sushilona haikibada lakadoriba chahe sida Chinjak to mipal tangdaba aikhoi gi pothokna isagi iramdab ge miyoising puk thalanba haibagi pandam amagi makhada labok sing asang amana thalanduna matamgi pothok sing puthokna ba honaragani haike mahangna makha taraduna wawagai da leiriba kharung pat sing hanagi fibamda hanjin hanaba honaragane loinana mapalamdagi pairaktuna pat asida chaktariba uchek singi chaktafam amasung semgatuna amadi uchek sing masing thibagi thabak sing range officer kaksinga puna hauragani haike thoram aduda wawagai gi manungda leiba village level federation gi imaibel singi oiba Thawri Jingnabagi Thoram Amaso Pangthoktuna Makok Mathang Tarabasingda Mana Piduna Puning Thogatke Sahitya Academy amasung RK Maipaksana Memorial Trust anina khutsamnaduna RK Maipaksana gi chahi chama suba mapok kumonga mari lenena Literary Forum ama December tang 19 lisingani kunmari ge nungthel pung ama taba matamda Directorate of Information and Public Relations gi auditorium da pangthokani haina RK Maipaksana Memorial Trust gi maikai gi thadorok pachirol amada khangalagle RK Maipaksana gi punsi amasung thabak haiba Literary Forum gi thoram asida Professor Rajen Atoizam Convener Manipur Advisory Board Sahitya Academy na thoram mapu oigane Nongmaithem Kiran Kumar Singh Hanagi Convener Manipuri Advisory Board Sahitya Academy na nungi warol pigane Laisram Memo Singh Samalokchak Handokloi amasung Ayiba Lamabam Gojendro Singh Theater Samalokchak amasung Ayiba amasung Aribam Balkrishna Sharma Thabaktagi Potharaba Joint Director amasung Ahal Oraba Journalist na tongan ba Uripok apun balub amadi uripok apun banupi lupna Khudang Chara Henbi Khongjang Numit Nipumathoni Sukre Khudang Chara Henba Hojik Fawa Mihat Pafadre Mihat Pafabiyo Haibase Pam the Banupado Omo Haibaga Chap Manare
ngasi saruk yariba sengde ayukta naurem thong laisrom lerak club meira nungthinda miya thau committee DIC meira NG lerak takhelambam leikai chingtam lerak numidangda langol aying leikai club meira na saruk yagani haire District Legal Services Authority dalsa amade Legal Aid Clinic tawbul anina khusamnaraga Bisnupur District ki tawbulda issues of drug abuse and addiction scheme policies in the state of Manipur and NDPS Act 1985 haiba asida nomagi oiba miyamgi wakhal taminabagi thoram ama pangthokre thoram asida Dr. Ganeshwar psychiatrist District Hospital Bisnupurna Drug Abuse and its Impact Angom Robindro Founder Secretary Reunion Foundation na the addiction in its importance amade Thingbaizam Sudhir Advocate and Deputy Chief Ladakhna Bisnupur ge Narcotic Drugs and Psychotropic Substances Act 1985 tangda ngasigi thoram asi National Legal Services Authority nalsa amade Manipur State Legal Services Authority malsa gi meeting makhada senkibane District Youth Affairs and Sports Kaksing na sinduna Youth Awareness Program ama ngasi Wawagai Higher Secondary School da pangthokre ngasigi thoram aduda District Youth Affairs and Sports Officer Technopol P Subhasandrana Chief Guest District Youth Affairs and Sports Officer Kakching NJ Sunitana President Advocate B Supriya Wawagai Higher Secondary School ki Principal M Borot amade Kaksing Higher Secondary School ki Lecturer Dr. E Khogena Guest of Honor Sing oike loinana sana khonaba law moral amade naha singi kanagadaba atai tongan tongan bahiram singda resource person sing oinasu wangang ki haire All Manipur United Clubs Organization Amuko Kaksing District Polo Association KDPA amade Kaksing United Clubs Organization Kadukona Puna Sinduna Kaksing District Polo Ground Kul Palida quarter final match hogdokpagi thoramda President KDPA Kaksing District Polo Association Dr. Thoksom Norendro VP Amuko Dina Oinam Social Activist and Music Director Sorok Haibum Bobo Social Worker Huidrom Ratan Proprietor MS Automobile Singh Sarugyake ngasi quarter final ahan match da Texam Polo Club na Kaksing District Polo Association bo taruk humda maithiba piduna Texam Polo Club na semi final changkre Assam ki lamding da pangthokadaba National Kung Fu Tournament ki damak Manipur ki sanaroi ka loinana team coach Maisnam Ibotombi na luchingduna ngasi ayok pung 9 makhai taba matamda Imphal Airport agi khongsan kre Manipur dagi nupi macha 18 amade nupa macha 35 punna sanaroi nifumari na saru yagadoriba tournament ase chaliba tha asigi 19 tagi 18 fawa chathagadabani haire I Manipur Venutin Poswina or Jabani, Atakisa, Aduga Satra, Sakada Satra, in a Yankee Mari Sweet, Atakisa, Atakidin Pimsa, Taraga, Mapalamiawe, Atakin Pamsa Singing, Aduga Queno, Nations Hanagada Pamdina, Asamgi, Landing Iron Pamsani, Dead 27 de Hoga, Dead 29 da Royateva. All Jirivam Sports Association AJS na sinduna Jirivam Higher Secondary School ki sanabung da chathariba Taranipan Suba
N Hori Choron Memorial Sub Junior Boys Under 15 Football Tournament lising ani kun mari ngasi sanakiba match ta SBYC Seke Bosina Ananda Moy Club bu goal ani amada maithiba pikre ngasi gi match sing asi Iboton Nilakamal Iqbal Hasan amadi Javed Hasana conduct tokhe hayeng nungthel pung ani makhai taba matamda CKC Chingkhong Daikaiga KMYC Karamnagar ga sanagane ngasi match asida Ananda Moy Club amasung SBYC Bosti anina sanakhe SBYC na toss ngamduna side 10k adudaga Ananda Moy Club na ball kauduna sanaba hokhe ngasi match asida SBYC gi sanaroi Jahir Hassan jersey number 11 na taruk shuba minata goal ama chanduna goal ama account hangdokhe amade team masigi Rijawal Hokina Kunithoi suba minata goal amaga chanba ngamkhe loinana Ananda Moy Club ki sanaroi angau jersey number 6 na kunmapon suba minata goal chanduna half mamangda SBYC na Ananda Moy Club tagi goal ani amada mangjin thaduna leke ngasigi matung SBYC amasung Ananda Moy Club anina yamna fazana sanake team ani maki maitai dagi goal amata chanaba ngamdaba dagi apiba matamda SBYC na Ananda Moy Club po goal ama ngapigane goal ani amada maithiba piduna thoike Aroibada Moroiba Pausing Amuhana Pizare 10 amasung 11 IRB battalion ase highway protection taunabage lingkhatkiba battalion singna haina CMLN Biren singna phongtokre Hayengi damak malemda leiriba maitegi apunba fireb haiba thimda WMC ge manga suba plenary session warep kaya lokre JSC na December ki tang 19 ke numidang wairam pung 3 tege December tang 19 ke numidang wairam pung 3 fauba Manipur ban lauthokre MHA na FMR lauthokraba matung anova protocol semduna nakal animakta kilometer 10 area sigda chatok sasin tawbage ayaba pikre Merry Christmas ka mari lenena Manipur Students Federation MSF na lob ki thakta yaifa pausal pirakle Amadi khana chainabaga manilena police na miyoi ani fare security force na park sana search operation sing chathagre Ngasigi oinadi Mami TV na sandok chaba Manipuri Prime Time News matang asida lusinjare mayam bom kana khurumjare